Assam Rifles amani Mizoram Police ki apunba team amana Jamphai district ki Jokwathar dagi lupa lakh kun ki maya oigadaba caffeine anhydrous IP kilogram lising amaga humbudra manga mioi aniga konana ngarang numidang pung tarulom tabada fagat kre hairi fagat kraba caffeine anhydrous IP hari bapolamasi methamphetamine tablet sabada yamna maruina changdaba yadaba machak amani hari bapolam machak sing asi gari ema khanduna check tawrubada tongan ba barrel nimphug humdoida yarumba Rakibani, Hari Popolam Sing Asia Konana Parabamui Ani Edudi, Jokhathar Dagi, Lalang Kima, Zai Kuntramari, Amadi, Haudai Kuala, Zai Kuntragani Toikoi Hari, Makoi Animal, Jokhathar Pulista Kusin Nakre Hari. India ki Meghalaya amadi Bangladesh anigi ngomkai paringda Bangladesh tamna lon yadaba mawda lupa lakh taruk longi oigadaba sanam amadi sansing purambadagi phagar hoba ngamhokre hairi ngarang Meghalaya ki East Khasi Hills da chamaga marfu tarahumdoi suba battalion BSF ki kangbu amana gari amada san mari haptuna Bangladesh lomda pukhinaba honaramba India macha ama sansing aduga konana phagatki phagalaba mioi adu Dangar police outpost da khusin nakre atopa thodok amadana Chamaga Tarasuba Battalion BSF na East Khasi Hills ki ngamkai mayada Bolero gari ama khanduna check tawda maram chaba che chang yaudana lupa lakh kaya gi oigadaba Sanam Singh Bangladesh lomda puthokinaba honarmadagi phagat hore Sanam Singh aduga puragliba mioi aduga punna mari lainaba custom gi official singda khusin nakri hari Kanglop aniki marakta misi mina hek tholak khibedagi lanjen natuna laifam laitana leirakliba miyambu laifam pinaba leiriba leingak asina lokal lakiba khongthang amagi matungina matam khara lanjen natuna leiraklaba haibadi internally displaced person sing housing Langol gi National Game Village ta nauna saba housing complex ta hongjin narakpa hore haina Manipur gi Chief Minister Nongthomam Biren hairi social media da mahangna thagalakpa warol amada Chief Minister na hai Hariba housing complex asida imong chamaga kungi mioi chamri ka hompu laktuna leiba haurare hariba mioi sing asi more Churachandpur amadi phawak chawdagi mayum makai leitabadagi lanjen naduna leirakhiba ngaktani makha tana paliba leingak asina lanjen naduna lepham leitana leiba miyam asigi ngaklogi thabak sing makha tana lepa leitana paikhat khigani hari Manipur lariba tongan ba security force singna ngarang tongan ba district singda thiba humbagi thabak chathabada mioi ama yauna yamlaba khuchu khulai kya marunga phagapa ngamkre Thawal district ki B Finom village tagi ngarang security force na magazine ka konana 9mm gi SMG carbine ama pumpy gun ama SMG carbine gi magazine ani 36 HE hand grenade ama army ring ama nongai maru taraga hundoi detonator ama tear smoke shell ani dye marker grenade ama 38mm gi rubber bullet ka konana anti riot ama Baofeng gi radio set ani phagat ki hari nakal amaromda Imphal East district ki Leirong Wi-Fi khuldagi hand grenade mari detonator ama 9mm gi pistol ama .32 gi pistol ama wireless radio set ama nomai maru kuntra bong gi machak kilogram ani makhai magazine yaudaba 303 rifle ama inch ani gi mortar ama 12 bore gi double barrel ama yauna phagat ki security force na chu Chandel district ki Songkhom amadi Gunjil dagi 9mm gi MK2 automatic rifle ama kapa yariba maru toret local made mortar pompi ahom single barrel nongmai amaga Baofeng gi radio set amaga su phagat ki hari nakal amadana Senapati district ki ti khulen naka check post gi longjanang thuimai kawba mioi amadagi security force na 4.8mm gi SBBL plastic cartridge packet mapanga makhong mari panba gari amaga su phagat pa namkre hari Manipur da mathau tawriba police personnel singda sel gi tingmang phanganba yanaba lokalakpa khongthang amada ngarang Manipur police amadi State Bank of India anigi marakta bank asidagi police salary package amagi yana cherol ama khuyet pinakre Director General of Police Manipur gi office ta pangthokiba yana cherol gi khuyek pinaba aduda Manipur police ki maikaidagi Konsam Jainta Inspector General of Police Administration amadi SBI gi maikaidagi Khumukcham Okendra Singh Regional Manager State Bank of India Regional Business Office anigi marakta yana cherol adu tawnaki thauram aduda Manipur gi DGP Rajiv Singh yauna atopa Manipur Police amadi SBI gi officials kayana saruk yaki ngarang yana cherol ama khuyek pina khiba police salary package asida police personnel sing na phangba yaba kanaba sing maruaina special salary package lupa crore ama phawba phangba yaba accident amadi death insurance sing amadi lupa lakh tara phawba phangba yaba atopa khudong chaba insurance kaya amasu yauri
Moirang Police Station ki manung chanba Sendra lambida accident thokpadagi car ama Loktak pata thawda khibagi thawdokta miyoi ani sire ani amana asopan nangkhre laikhidraba sing adudi akoijam Premchan chai kunkataru apokwa priyo trong laubi makha lekai amasung irengbam nanau alias Bisheshor chai kungani thoi apokwa laikhidraba ibomsa laifam trong laubi makha lekai ni thawdok aduda soklaba ani aduna konjengbam Bipin chai kunkataru apokwa Chandra Singh trong laubi makha lekai amasung Hemam Harida chai kungamari apopa khomdon laifamna Moirang Oksobung makha lekai ni hari thawdok asi ngarang nubidam pung 8 ga makhairom tabada Sendra lambida khongjel yangna thawrakipa Maruti Swift car registration number na MN05A I327 Loktak pata thawdaki thawdok adugi paw hek phangbaga Bishnupur District Police amadi District Police Commando gi team amana mafam aduda changsinduna gari aduda yauriba mising adubu kannaba thabak chathaki thawdok aduda car adugi driver Premchan amadi mamangda tongba Manau alias Bisheshor mafam adumakta laikhide aduga maning sitta tongba Bipin amasung Haridas puna kanba ngamauki hari Prime Minister Narendra Modi na chair lautuna ngarang pangthokiba Union Cabinet mifamna in space haibadi India space ki makada space ki sector da ahenba miyeng thamba ngamnaba lupa crore listing amagi venture capital fund sembada ayaba pikre hariba venture capital ki senpham asi chai manga gi oina hana pigani chai amagi oina yamlabada lupa crore chama yankhai dagina lupa crore chani yankhai phawba kaithokani venture capital fund asigi matungina ing kumja lising ani kunmanga kunga taruki oina lupa crore chama yankhai pigani ing kumja lising ani kunga taruk kunga taret kunga nipan amadi kunga nipan kunga mapan gina lupa crore chani yankhai amadi aroiba manga subo chahi haibadi kumja lising ani kunga mapan kunthradna lupa crore chama pithagani hairi